Loyalam E-PAO tabiriba khudingma po hidram susmitana ayuki pau pizari. Wari Sanabada Ngairingei Koutrukta Kuki Khutlai Paiba Singna bom Amadi Nongmei Kapsilakre lan Ngairingei. Matam kuina lepluraba matung Amadi tha asigi tara mangada Kuki MLA sing yauna furup ahumgi MLA minister sing wari sanakiba pung nifunipangi matungda October gi tang tara taruki ahing thenglakpada Kuki Khutlai Paiba Singna Koutrukta lan Ngairingei nakal anigi marakta Nongmei kapnakre. Thodok thokpamdagi fangba pau amagi matung inna October gi tara taruki numidang gi pung tara mathoiga minute tara manga rom tabada Koutruk ching laikai maning chingthaklomdagi Kuki Khutlai Paiba khara mobile phone gi torch light kaptuna Koutruk khultamna kumtharakpadagi khulngakpa singna nongthakta Nongmei round ahum mari kaptuna warning pikhi. Warning suit kapdagi Kuki Khutlai Paiba sing aduna Nongmei round khara khulngakpa singi bunker tamna kapsilamlaga chengki hari. Khulngakpa singi maikai su Nongmei round khara khud handuna kapsinki. Thodok asigi matung tarakpada Kuki Khutlai Paiba singna matam amatada Koutruk ching laikai Amadi Sports University tamna Nongmei round kara kapshin bahurakhi. Sports University da leba security force singnasu makhut handuna Nongmei round kaya kapkhe. Ahing nongai matung pung baru makhai rom taba fawba nakal anigi marakta Nongmei kapna ramlaba matungda khut thoknaba adu lepkhi. Nakal anigi marakta Nongmei kapnaba lepkhraba matung minute tara manga rom leiraga Koutruk chingthaklomdagi Koutruk tamna bom ahum thangna kapsilaktuna amuk makhatana nakal animakta Nongmei kapnakhi. Nongmei kapnaba adu ahing nongai matung pung ani khara helakpa fawba chathaki adumapu thodok aduda asok apan misi minadi yaukhide hari. Mera hauchongbagi thoram nat ki chatnabiga loinana chingburoi tamburoigi apunba khongchat ama chatuna pangthokrai. State Level Organizing Committee on Mera Hauchongba listing ani kunmarina sinduna pangthokpa Mera hauchongbagi thoram ngarang ayu pung 10 dagi pangthokrai. Thoram aduda chingburoi tamburoi anina saruk yaduna sana konungdagi ningthau leisemba sana jawba yauna kanglagi ultra fawba khongchat ama chatki. Sana konungi famnaibi amaibi kayana saruk yaduna chatkhiba khongchat aduda pena amadi pung yauna natki oiba jagoi isai kayasu yaukhi. Loinana thoram adubu saruk yaba lakhiba tongan ba forupki chingburoi singsu makhoi gi natki oiba fizal setuna khongchat aduda saruk yakhi. Anthen pot kaya puduna chatkiba khongchat aduna kanglagi ultra yaubaga mahairol-dagi natki oiba liklamda pangthoktuna lakhiba ibudau pakhangbagi khubamda mera men tongbagi thoram pangthokhi. Pena saisakna hodokhiba men tongbagi thoram aduda ningthau sana jawba leisembana chingtam anigi machin manau oibagi saktam takliba meragi thongmei chingkhatkhi. Meragi thongmei chingkhatlaba matung yenkhong tambagi thoram pangthokhi. Maduda chahi asigi oina leibaki kari phibam lakadage haibadu ningthau sana jawba leisembana famnaiba sing amadi miyamda paudamki. Manipur lenga ki cabinet minister MLA sing tongan ba forupki village chief singna maru oiba miyoi sing oina saruk yaduna pangthokiba thoram aduda chief guest oikiba minister awangbam nyumaina hai. Lining laisol lona chingba khetnarabasu miyoi khudimak na pamliba asi harau nungaiba tangdu leitana leiba aduni. Manipur haibasi furup kayana punsilaga semba state amani. Akhoi pumnamak numit asina punba fangba haibasi akhoi pumnamak ki laibak phabani. Asigumba amata oina punduna thoram pangthokpa asina akhoi maselgi marakta nonghonona ipa ipuna thambiramba liklam chat adu ningsing hanbada natana akhoi maselgi marakta nungsinababu hengat halle haina su phongdokhi. Youth of Manipur gi thomi ahum thadorak trabadi mama oibisingna manung mapan naidaba wafam kaya thamlakpa yai haina phongdorakli. Youth of Manipur gi thomi ahum laurembam sinthangamba tekcham vishal amadi maisnam robinson bu tha asigi tarukta fajinduna maral kaya sizinduna thamliba asi mama oibisingna tumina khak leiroi haina salai apunba nupi lamjinglup sanulal gi general secretary akoijam santina phongdokre. Ngarang Manipur Press Club ta pangthokpa paugi mifam amada wafam asi phongdoladuna santina makhatana hai. Youth of Manipur gi ichasing asina transgender activist malem thongamna Kuki MLA taragi mathakta lengakna lokhatpam thokpa thabaksing lokhataba amadi akaknaba matam ama piraba fawbada lokhatpam thokpa thabaksing lokhataba akaknaba matam pirabasu lokhalakte haibadagi masa matanta sizabagi khongjang changsilagani lauthokhiba adubu saugatli haibagi charge da ngasi fawa fajinduna thamle. Ichasing asina lengakta pendabagi kholau lauzaba haibasi micham khudimaki hakni.
ꯃꯈꯣꯏꯅ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯃꯩ ꯊꯥꯔꯨꯕ ꯅꯠꯇ꯭ꯔꯒ ꯊꯨꯒꯥꯏꯔꯨꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯒꯅꯨ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯃꯍꯩꯀꯣꯜ ꯔꯥꯏꯝꯁ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯠ A ꯄꯥꯉꯟ ꯇꯥꯕꯤꯒꯤ ꯑꯅꯧꯕ 4th ꯕꯦꯆ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ MRTTC ꯄꯥꯉꯟ ꯇꯥꯕꯤꯗ ꯂꯥꯛꯄꯤꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯐꯣꯔꯝ ꯂꯧꯕꯤꯔꯅꯕ ꯅꯣꯜꯂꯨꯛꯅ ꯈꯪꯍꯟꯖꯔꯤ ꯀꯣꯔꯁ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯔꯥꯏꯝꯁ ꯇꯤꯆꯤꯡ ꯇ꯭ꯔꯦꯅꯤꯡ ꯆꯥꯏꯜ ꯁꯥꯏꯀꯣꯂꯣꯖꯤ ꯐꯥꯔꯁ ꯑꯦꯗ ꯀꯣꯔꯁ ꯌꯣꯒꯥ ꯄꯣꯠꯂꯣꯏ ꯃꯦꯀꯞ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯧꯅꯥꯁꯤꯡꯒꯤ ꯀ꯭ꯔꯥꯐꯠ ꯇ꯭ꯔꯦꯅꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯨ ꯐꯪꯒꯅꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯅꯝꯕꯔ 9837161295 ꯅꯠꯇ꯭ꯔꯒ 9362775603 ꯑꯁꯤꯗꯒꯤ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯃꯣꯡꯕ ꯍꯟꯕ ꯈꯨꯕꯝꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯃꯣꯡꯕ ꯍꯟꯕ ꯊꯧꯒꯜꯂꯨꯞꯀꯤ ꯂꯥꯏꯅꯤꯡꯂꯣꯏꯁꯤꯡꯅ ꯃꯩꯇꯩ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 18ꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯌꯦꯛ 8ꯀꯤ ꯄꯖꯦꯡ ꯐꯤꯔꯥꯜ ꯃꯣꯡꯕ ꯍꯟꯕ ꯈꯨꯕꯝꯂꯦꯟꯗ ꯆꯤꯡꯈꯠꯄꯤꯔꯝꯗꯨꯅ ꯆꯍꯤ 294 ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯛꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯂꯝꯖꯤꯡꯕꯤꯔꯝꯂꯦ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯃꯣꯡꯕ ꯍꯟꯕ ꯊꯧꯒꯜꯂꯨꯞ ꯃꯌꯥꯏꯂꯣꯏꯁꯪ ꯃꯣꯡꯕ ꯍꯟꯕ ꯃꯁꯥꯏꯀꯣꯜꯒꯤ ꯁꯤꯅꯔꯦꯝꯕ ꯃꯉꯥꯡꯆꯥ ꯁꯨꯈꯝ ꯏꯔꯤꯛ ꯈꯣꯝꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯃꯗꯤ ꯊꯥꯅꯤꯜ ꯄꯨꯔꯅꯤꯃꯥ ꯈꯨꯗꯤꯡꯒꯤ ꯊꯧꯒꯜꯂꯨꯞ ꯑꯁꯤꯅ ꯆꯠꯊꯔꯛꯄ ꯊꯥ 18 ꯁꯨꯔꯛꯄꯒꯤ ꯉꯔꯥꯡꯒꯤ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯉꯥꯡ ꯃꯇꯝ ꯄꯨꯡꯖꯥ 12ꯗꯒꯤ ꯂꯨꯋꯥꯡ ꯃꯇꯝ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ 2 ꯐꯥꯎꯕ ꯁꯛꯅꯥꯏꯔꯕ ꯁꯤꯟꯇꯥꯛꯄ ꯑꯣꯖꯥꯄꯨ ꯊꯤꯕꯅ ꯄꯔꯝ ꯆꯨꯝꯅ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯉꯥꯛꯂꯣꯏ ꯃꯄꯨ ꯌꯥꯏꯐꯍꯟꯕꯤꯌꯨ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯧꯒꯜꯂꯨꯞ ꯑꯁꯤꯒꯤ ꯁꯤꯡꯂꯨꯞꯂꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯣꯡꯕ ꯍꯟꯕ ꯃꯁꯥꯏꯀꯣꯜꯒꯤ ꯇꯣꯔꯩ ꯇꯨꯇꯨꯞꯅꯨꯡꯗ ꯂꯩꯔꯤꯕ ꯑꯍꯛꯄ ꯈꯨꯕꯝꯂꯦꯟꯗ ꯂꯥꯏꯅꯤꯡꯊꯧ ꯃꯣꯡꯕ ꯍꯟꯕ ꯊꯧꯒꯜꯂꯣꯏꯁꯤꯡꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ CH ꯅꯟꯗꯂꯥꯜ ꯑꯉꯣꯝ ꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯌꯦꯠ 8ꯀꯤ ꯁꯥꯒꯩ ꯁꯂꯥꯏꯆꯥ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯉꯔꯥꯡ ꯃꯣꯡꯕ ꯍꯟꯕ ꯈꯨꯕꯝꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯤꯡꯂꯨꯞ ꯑꯁꯤꯒꯤ ꯊꯧꯕꯨꯔꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ADC-ꯁꯤꯡꯗ ꯀꯤꯌꯔꯇꯦꯀꯔ ꯍꯥꯞꯄꯒꯤ ꯑꯣꯔꯗꯔꯁꯤꯡ ꯀꯛꯊꯠꯈ꯭ꯔꯦ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯇꯥꯈꯤꯕ ꯔꯥꯏ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ADC-ꯁꯤꯡꯗ ꯀꯤꯌꯔꯇꯦꯀꯔ ꯑꯦꯄꯣꯏꯟꯃꯦꯟꯠ ꯍꯥꯞꯄꯒꯤ ꯑꯣꯔꯗꯔꯁꯤꯡ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯒꯚꯔꯅꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 15ꯗ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯁꯤꯡꯒꯤ ꯀꯤꯌꯔꯇꯦꯀꯔ ꯍꯥꯞꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯤꯈꯤꯕ ꯔꯥꯏꯠ 1971 ꯅꯠꯇ꯭ꯔꯒ 1972ꯒꯤ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯌꯔꯇꯦꯀꯔ ꯆꯤꯌꯔꯃꯦꯟ ꯍꯥꯞꯄ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ ꯍꯥꯏꯅ ꯂꯧꯕꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯌꯥꯎꯗꯦ ꯎꯈ꯭ꯔꯨꯜ ADC-ꯒꯤ ꯇꯥꯔꯝ ꯑꯁꯤ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯀꯥꯎꯟꯁꯤꯜ ꯑꯃꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯤꯌꯔꯃꯦꯟ ꯍꯥꯞꯄ ꯑꯁꯤ ꯏꯂꯤꯒꯦꯜ ꯑꯣꯏ ꯍꯥꯏꯅ ꯖꯖꯃꯦꯟꯠ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯅ ꯂꯥꯎꯊꯣꯛꯂꯤꯕ ꯖꯖꯃꯦꯟꯠ ꯑꯁꯤ ꯂꯣꯒꯤ ꯁꯦꯇꯜ ꯄꯣꯏꯟꯠ ꯑꯃꯅꯤ ꯂꯣ ꯑꯁꯤ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯅ ꯆꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯅ ꯎꯈ꯭ꯔꯨꯜ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯤꯌꯔꯃꯦꯟ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯀꯛꯈꯤꯕꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯒꯤ ꯑꯣꯔꯗꯔ ꯑꯁꯤꯅ ꯄꯜꯂꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯁꯦꯜ ꯍꯥꯠꯅꯕꯅ ꯑꯄꯨꯟꯕ ꯁꯥꯒꯠꯄꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯅꯕ ꯃꯈꯥꯒꯤ ꯁꯦꯜ ꯊꯨꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯕꯅ ꯑꯆꯧꯕ ꯐꯨꯔꯨꯞꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯄꯩꯁꯥ ꯍꯥꯠꯄꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯣꯏꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯇꯥꯡꯈꯨꯜꯒꯤ ꯁꯦꯜ ꯃꯩꯇꯩꯅ ꯍꯥꯠꯄ ꯃꯩꯇꯩꯒꯤ ꯁꯦꯜꯅ ꯇꯥꯡꯈꯨꯜꯅ ꯍꯥꯠꯄ ꯀꯕꯨꯏꯒꯤ ꯁꯦꯜ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯅ ꯍꯥꯠꯄ ꯀꯌꯥ ꯑꯁꯤꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄꯗ ꯑꯌꯦꯠꯄ ꯀꯌꯥ ꯇꯣꯏꯅ ꯊꯣꯛꯍꯜꯂꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯨꯏꯔꯦꯝ ꯚꯥꯔꯠ ꯃꯩꯇꯩꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ プレꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯗꯥꯛꯇꯔ ꯀꯦ ꯍꯦꯔꯥ ꯀꯕꯨꯏ ꯀꯈꯨꯂꯣꯡ ꯑꯃꯗꯤ ꯑꯕꯣꯟ ꯗꯥꯏꯃꯩ ꯀꯕꯨꯏ ꯆꯤꯡꯃꯩꯔꯣꯡꯒꯤ ꯁꯦꯜ ꯈꯔ ꯊꯤꯀꯥ ꯇꯧꯃꯤꯟꯅꯕ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ ꯂꯥꯈ 18 ꯊꯣꯛꯆꯣꯝ ꯁꯔꯠꯆꯟꯗ꯭ꯔ
Uripok Bachaspati Maning Lekai the Lebana, Lising Ani Kundagi Pidan Leraki, Masigi Damakta Imphal Police Station da Wakat Kiba Fawa Lakre, Adubu Ngasi Fawa Pitoktan Lady. Federation of Haumi Asi Sel Tum Tontok Tonsin Taubada Sel Tobagits na Bilate, Adubu Maitei Masel, Mau Masel, Tankul Masel, Kabui Masel Natana, Furup Tongan Magi Marakta Hatok, Hatching Taubasina, Equigi Apun Magi Saktam Amas Tagat Pada, Ajoba Kuro Amatang Basina Masi. Thok handanaba yaudaba yadabagi tanja ama laktaba nate adumakna mari leinaba authority khudimakna apunbagi pangal sagatpada ayet akai thoktanaba mating pangbiyu haina Federation of Haumi gi cherol asina hairi Manipur Campaign for Peace Worldwide horagani haina basantana phongdorakli Lamdam asida ngasi fawa tangdu leitadaba fivam amada leriba asi mahosagi fivam da hanjilaknaba pandamda One Consciousness Foundation na Manipur Campaign for Peace Worldwide horagani haina Foundation asigi director Laimayum Basantana phongdokre ngarang Manipur Press Club ki Thangjing Hall da pangthokiba paugi mifam amada Laimayum Basantana makhatana hai chahi asigi September 19 da Rup Mahal Theatre da campaign asi hodokibani Campaign asi awang nongpoki state singda chatharaba matung makhatana Thailand, Cambodia, Philippines, China amade Myanmar da chatharagani maru aina English, Sanskrit amade Manipur gi londa campaign asi chathagani campaign asi da art and culture exchange, youth exchange amadi maitai gi thangta utkhani mahana hai hauzik thokliba irang asi lengak amadi miyoi kharana lushinba yaroidaba maramna malem gi miyam pumbada saru yahanba tangai fade haiki Loktak de Gamari Lenana Loktak Ran Pangthokre. Haurak liban Naharol Singmo Masama Ufaba Loktak Pa Punusiba Amadi Environment Punusiba Miyoy Amamam Oinabagi Pandamda Stop Plastic Pollution Sap Loktak Habatimda Kilometer Taranitoy Samba Lamjen Loktak Run Mel Disingani Kunmari NHPC Loktak Amadi Youth Development Association Ningtaukonga Kucham Naduna Ningtaukonda Ngarang Pangthokre. Lamjel aduda Sendradagi Horaga Ningtaukhong Higher Secondary School Fawa Chenki. Hairiba kilometer Taranitoy Sangwa Lamjel Asi Kumbi Asigi MLA Sanasam Premchandra Amadi LDA gi Chairman Moirang Them Asni Kumar na lamthaki. Lamjeloi Chamago Humpu Hemana Saru Yakiba Lamjel Adu Ningtaukhong Higher Secondary School da Lamthungpam Oibuga Loinana Makok Mathang Taraba Singda Manamatum Yentoki. Thoram Aduda MLA Premchandra na hai Miyo Badanatana Lamlaki Sa Ujek Kayasu Loktak Pata Chaktaduna Hingli Maram Asina Ekoi Kudimakna Loktak Patpu Ekoina Ngak Senduna Kanabu Hotna Minaba Matoktai Haiki. LDA gi Chairman Moirangthem Asni Kumarna Phongdokhibada Loktak Pat Habasi Manipur gi Puwari ga Tatna Thanaba Yadraba Pat Amani Loktak Kanba Habasi Lenga Khaktana Ngamloi Akoi Khudingmakki Thongdang Changi Haiki Paugi Marak Thatna Loyalam E-PAO tabiriba Khudimmakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maru eba pau amuka hana pizari. Wari Sanabada Ngairingei Koutrukta Kuki Khutlai Paiba Singna Bomb Amadi Nongmei Kapsilakre Lal Kai Horakre. Mera Hauchongbagi Thauram Natki Chatnabiga Loinana Chingburoi Tamburoigi Apunba Khongchat Amachatuna Pangthokre. Furup Singi Marakta Sel Hatnabana Apunba Sagatpada Ayet Papi Haina Federation of Haumina Phongdoragli. Matang asida ayuki pau piba loizare loyalam E-PAO tabiriba khudimakpu amuka hana khurumjari